ꯌꯣꯡꯆꯥꯛ ꯄꯟꯊꯥꯅꯤꯅ ꯌꯣꯡꯆꯥꯛ ꯏꯪꯊꯝꯊꯥ ꯀꯧꯔꯦ ꯑꯁꯥꯎꯗꯅ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯦꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯠꯇꯦ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯩ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠ ꯂꯩꯃ ꯊꯤꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯆꯥꯔꯣ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯨꯅꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯄꯟꯊꯥꯅꯤꯅ ꯌꯣꯡꯆꯥꯛ ꯏꯪꯊꯝꯊꯥ ꯀꯧꯔꯦ ꯑꯁꯥꯎꯗꯅ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯦꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯠꯇꯦ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯩ ꯑꯗꯣ ꯉꯥ ꯇꯥꯎꯕ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯉꯥ ꯃꯀꯣꯛ ꯃꯔꯤ ꯀꯥꯡꯀꯧꯅꯦ ꯑꯗꯨꯗꯒꯤ ꯀꯣꯕꯤ ꯐꯨꯜꯅꯦ ꯑꯗꯨꯒ ꯉꯥ ꯁꯤꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯣ ꯁꯤꯁꯦ ꯈꯪꯗꯦ ꯉꯝꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨꯅ ꯃꯌꯥꯝ ꯆꯥ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯧꯊꯔꯒꯦ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯝꯃ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯣꯏꯔꯀꯥꯟꯗ ꯐꯛꯁꯤ ꯂꯧꯊꯔꯒꯦ ꯑꯩꯁꯦ ꯄ꯭ꯂꯦꯠ ꯍꯥꯞꯄꯩ ꯅꯠꯇꯕꯅꯦ ꯍꯥꯏꯕ ꯁꯤ ꯊꯔꯣ ꯍꯥꯎꯋꯦ 이런물이 잘네. 이런물이 퐁퐁 잘려. 이런 내가 이네. 또 하고요. 짠 조금 괜찮아. 진짜. 자 저기. 그 따가운 음식을 받았어. ꯉꯥ ꯃꯔꯨ ꯃꯔ ꯆꯥꯗꯗꯤ 그냥 모르냐 나도 싹 없어. 오케이.
nào mỗi chiếc máy luồng một đến nào mà nga tôi vậy là nga ok 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 sao tôi vậy mọi người nga mu room tang pallude isaje papa kalle nhiều trái khai hành khai nhỉ khai giống chậm này anobne nga ta 합작으로 하면은 exam rồi berkan nanti exam rồi berkan di sana semua yang kau em chỉ 이런 뭐지 하더라 또 tới winter season cái Indian đại cái ham mà sao na hao đó mua đi cái tông bôi từ no river mà di di đó mẹ thấy video tôi nó sẽ mẹ là sáng nay mà thì lệ thì mẹ comment bây giờ kami nó khơi làm sao cái em là cái video sẽ lưu ý bây giờ một ta khuyên ý cô luôn thắc mắc mẹ thấy video tôi nó sẽ ngay khi đi bye bye